COVID-19 na India gi siba masing chamaga kuntha taret sure positive na lising mariga chama pantara taret yaure India Pumbada Chathariba lockdown Makha Samtharakkadouri ngasi nungthil pung manga fawbagi reporta malam gi oina COVID-19 na sian kiba migi masing lising humudra manga ga chama pan marifu taret yaukibaga loina na positive oikiba masing na lakh tara humdoi lising yankhai nipan chama pan nimfu taruk yaukre India gi oina laina asina sian kiba migi masing chamaga kuntha taret sukre ngasi nongna ke chamaga kunthra ma pan tharaga punna positive oikiba masingna lising mariga chama pan tara tret yaukre pawasina hai marakasida tongan ba state lengak singna haijarakpa madi expert singi pautang matungina hojik chathariba lockdown asi makata na sangdokna bag central government na khanaba hokre haina ANI news ki pawa mana hairi pawasina makata na hai central government ki source amagi matungina state lengak singna pressure pirakpa madi expert singi pautang matungina lockdown asi maka sangthana ba khanabani hairi ningsingba yabadi COVID-19 dagi ngangthokna bak haiduna mamang thagi chaichat kun manga dagi April chaichat taraga mari fawba numit kun mathoi ni lebak pumba lockdown chathaba hokhibani amaromda Manipur gi oina bimi negative oikraba matungda positive oiba mi gi masing ama khakta ngaire Tripura da ahan boina laina asina naba miyoi ama confirm tawkre Assam da sunga si miyoi ama hengatuna hojik fawba da Assam da positive oiba mi gi masing kunga taret sukre hairi Chairak asida COVID-19 gi maramda aranba amadi miyam lana lamjingba yaba wapum phongdokluba khudingmak laingakna phaba leptre ngasi su Assam gi MLA ama COVID-19 quarantine center gi matangda chamamnaba yaba wapum phongdokluba gi damak Assam police na fajin khre hairi Assam police na fajin khraba MLA adudi All India United Democratic Front ki leader su oriba Aminul Islam ni Pawasi ki matungina MLA asina Nizamuddin Markaz ki matangda communal thokpa yaba wahiwata sizinaduna social media da voice clip ama thadorokpadagi mahakpu phabani hairi Nakal amaromda COVID-19 ki saitheng fanglaba levak singda malaria ki drug sing export tongnaba warep lawkre levak asigi yumthang nariba COVID-19 ki saitheng fanglaba levak singda malaria ki drug sing export tongnaba central government warep lawkre malemda chawkhatle hainariba USA na fawba India ki malaria ki drug asibu mateng pangbina ba haijarakle India na USA da malaria ki drug mateng pangnaba warep lawrabasu wafam khara USA na innaba khangankhre ICMR gi report ki matungina positive oiba miyoi amana isolation da lehogdrabadi numit kuntrani gi manungda miyoi chamari ga taruk laina asina sandokpa ngami haire loina na topa paw amana British Prime Minister Boris Johnson ICU da thamkhre coronavirus case ka mari lena London gi hospital amada thamduna observation tawriba British Prime Minister Boris Johnson ICU da thamduna observation chathakre haire Amaromda British Prime Minister Boris Johnson hojik hospital gi ICU da thamduna layeng libadu athubada phagalakpa oirasnu haina Prime Minister Narendra Modi na phongdokre hairi